April ki tang taraga mapanda ayuk phongbasi phongda Manipur top channel dagi paw khonang update pijage. Minister amana numidang da dukan dagi pot lawba lakpada irang thokhrei. COVID-19 laksinanaba langakna curfew amasum lockdown satharingagi sairakta ngasi numidang pung 9 makhairom tarakpada escort ka loinarakpa minister amana Manipuri da leiba lalonba amagi pot leifamdagi sana thaknaba potlamsing khomjilaga punaba hotnaringaida police na thingbadagi asabu irang ama thokhrei. Haukiba numit kharani asida curfew ni haiduna grocery dukan punamak thong hanghandana lakhibani. Masina maram oiraga miyamna tangai fadaba potlam sairam sing phangnadabagi awaba mayoknari adubu lalon itik yamna sawna tawba dukan kyamarumdi matik miyai leiba kharaga manaraga numidangi matamda tangai phadaba potlam sing thokle haiba paw amakak Imphal East District Police ta phangba ngamkhi. Paw asina makha tana hai ahing nungyaida hural lichata lalon basinga manaraga posai sing thokhibana maram oiraduna miyamda sawna khudong sadaba thogali basi thingnana basi minister nongthomam birena district police singda akan yathang pirakhi. Asigumba tanja asida ngasi numidang minister amagi escort party singna puraga lakpa tata dipper ama Manipuri da thaujelakhi. Paw adu manak adu waida leiba police personnel sing Imphal East District ki SP Jugesandra Hobizamna pirakhi. Thuna yangna SP asina lusingba commando gi team kyamarum changsilakhi amasung pot puthokpa yaroi athingba lei haina puhandanaba honakhi. Paw asina makha tana hai tanja adu da minister adu mafam adu da lakhi. Mahakna posai khara kendra gi miyam da yenanaba pubuda kanana thinglibano haina police ta khol kan khalakhi. Mafam adu da leiribi SP aduna mahaksu order amagi makhada mafam du da mathok tawribane. Posai puba thingu haibagi damak mahak mafam du da lakpani haina khumkhi. Akan mo wafam phongdok narakpadagi truck dipper aduda asa thaw amasum biscuit sing puraga satkre alu hapnaba thawrang adu makti mai pakhankhidre. Police tagi phangba paw sin makha tana hai Manipuri da leiba tungan ba godown singdagi numidang athengbuda lalonba singa manaraga matik miyai leiba miyoi kyana sana thaknaba polam sing thoi. Lockdown gi khudong saba lauraga lalonba sing aduna pot ki mamal wangna yoli. Phanglaroi matagum angam athoksingna potsi adubu phanglagadi haiduna mamal matiknade masina maram oiraga wholesale oina leiriba dukal singna phawba lupa tarapi ba thum package amada lupa tronga yole asa thaw liter makhai amasum masidigi hena pikthaba bottle gi mamalsu sathina wangna yole angam athoksingna mamal henjin piraga pot laina khibadagi lengakna akaknaba mamal amada pot yonanaba lakthokpagi kangon pumba pungsai sairaga leiri lairaba misam miyamna hojikti tangai phadaba potlam sing leibe phangdabata natana mamal hena piduna leibigi phibam ama laklibasi makha thana thokanba pamde hojikti district authority gi ayaba puraktana pot sai singthokpa thingane masigi sumathakta ahing nungyaida huran duna pot yonba masum singthokpagi thabak singsu yengsinaba Manipuri gi area da commando personnel sing thamle hainasu pawsina makha tari amaromda lanai miyoi kharana phungdorapagi matung in state asida miyamna tangai phadaba potlam sing phangdabagi awaba mayoknari sigi khudong saba lauraga police personnel kharana phawba lalonba singa manaraga posai thindok thinjin tawba amasum yonbagi thabak sathai haina maral sirakli. Atopa maru oiba paw manamu Manipur da marks uptana lamida tholakpa yankidre miyam tinma mafamda naton amadi sin khumba marks sizinadaba tholakpa yaroi haina haukiba April 10 da thokiba langaki yathang amuk na hauna ningsingduna Manipur da marks uptana lamida tholakpa yaroi haina miyam da khangalakli yathang aduna mapung oina miyam gi interest isabu virus asi sanghandanaba amadi atopada sandoraktanabi damak thokibane maramasina marks uptabagi damak laingak na sairak piduna nampuda uphanbagi thoidokpa maram laiti haiki sizinagadauriba marks asi company na saba adu natrabasu yumda saba yaba ngaktani lockdown asi hek kumthokpa matamda miyam masing hena tholakadaba leibana marks ki tangai phadaba hengalakhigani maram asina yumthong khudimakta marks asi sem sanabagi thabak pakhat pahoba tai amadi yumdagi mapan tholakpa matamda soidana upiyu hainasu yathang aduna palli atopa content masang khatang marakthana hapsarange ming onthoklaga lanai gida thabak tawruba Dr. Ayub suspend tawkhre atopa maru oiba paw manamu mama mapa bel pikre Imphal da numit khudingi ayukta phongba pauksa Eastern Express ta masanupi ta thita woina tawba mong sumdaba advertisement hapluba mama mapa amasum pauksi asigi message ani Porampat police station pharure police tagi phangba pawn hai police na pharuraba mama mapa ani adudi MD Iqbal Hussein amadi apokpi MD Rahamdajan Begam ni message ani aduna ni thogjam Jackson amasung yengkhom boinaw kawi makhoi marimak ngasi chief judicial magistrate Imphal East ki court puthoklaba tungda lupa lising yankhai gi PR bonda bel pikre case asigi mari lenana wat hauriba miyosing phananaba police na thiba humagi thabak sathari hain su pauksi asina phongdorakli atopa maru oiba paw amanamu
Class 12 examination gi se yengba hauragani haukiba February 13 dagi March 13 fauba Council of Higher Secondary Education Manipur na lawduna pangthokiba 12 examination gi evaluation gi thabak athubada hauragani hiram asigi mari leinana head examiner, assistant head examiner amasum supervising examiner singi oiba mifam ama tha asigi kunganithoida evaluation center singda mifam ama pangthoknaba kaukre hairi Council of Higher Secondary Education Manipur ki Secretary CS Birena thokiba notification amagi matung ina tarik kunganithoi gi ayuk pung tara tabra group A gi oina TG Higher Secondary School the English elective English Manipuri MIL elective Manipuri chemistry biology biotechnology alternative English sociology mathematics amasum home science aduga group B gi oina DM College of Science history political science education economics geography Anthropology amasum Computer Science Group C gi oina Ramlal Paul Higher Secondary School da Gangte Kom Mizo Rungmai Baipho Bau Mar Paite Tangkhul Thadau Kukip Nepali Mola Bengali elective Bengali Hindi elective Hindi agriculture business study accountancy thangta engineering drawing geology music philosophy physical health education and sports statistics amasum psychology aduga group D gi oina Babupura da leba council ga office da physics subject ki oina answer script evaluation ga mari lainana head examiner assistant head examiner supervising examiner examiner singi subject wise group discussion pangthokani maram aduna examiner singna group discussion session amasum evaluation process hasigidamak mari lainaba head examiner singi saruk yanaba report tobiyu haina su pausiation phongdorakhi Atopa marueba pau manamu open booking hauragani May mari digi hauna Air India gi selected domestic flight sing open booking hauragani aduga international flight kina June amadagi hauragani hauzik oiriba phibam asi makhata na review tawbuga loina na customer singda masigi update adu sang naina khangalakani haina Air India gi maikai digi masigi website notification ama thokre aduga yamna ru oiba content ama namu state asigi hospital singda hana gomna emergency amasung casualty service lairagani haina su phongdurak di mayam Atopa maru oiba pau ama namu COVID-19 asi China gi Wuhan da leba institute amadagi leak oikhiba oigani malem gi oina kiningai oiraba COVID-19 asi China gi Wuhan Institute of Virology da thabak tawba intern amadagi shoidana leak oiramba yai haina Fox News da report tawkre unnamed source amada base tawraga Fox News da phongkhiba exclusive report amada COVID-19 asi mahoksana sekpi singda laigani amasum bioweapon ama natti haina claim tawrabasu Wuhan laboratory da study tawduna lai virus asi sekpi da gi miyoibada initial transmission tawrakhibani haina news channel asina phongdokli China gi Wuhan Institute of Biology da thabak tawba employee ama Wuhan city da leiba miyam da laina asi sandoktringai mamangna nakhi COVID-19 asi sandokani haina khangnariba Wuhan dagi laboratory asida US ki president oiramba Obama administration gi matamda $3.7 ki senpam ama grant oina pikhi haina US president Donald Trump na phongdokre Wuhan da leiriba wet market asidagi COVID-19 asi sandorapa horakhibani hairabasu Fox News ki matung inadi hairiba market asida sekpi yonde Chinese ki maikai dige laboratory asida maral sidana bahaiduna wet market asida maral thangjili adumapu laboratory asida COVID-19 asigi matangda study tawduna lakli report asigi matangda kaya yamna sumbono haibadu Donald Trump na confirm tawba natragana yaningdaba phongdokpa amata laikhide adubu laboratory asidagi leak oirakhibani haibagi wari ekoina tari madu yengkiba tari hainasu phongdorakhi atopa paw amanamu Braza tabada angang ani shire mama mapa soklei Uttar Pradesh ki Muzaffarnagar district ta thokiba Braza tabagi thawdo amada angang ani sikhibaga loinana makhoi gi mama mapa na aruba phibam da soklei haina police na ngasi phongdokre police official amana phongdokpagi matung ina imung adu ngarang numidang Muzaffarnagar district ki Sutratal khunda Ganga Turel gi mapan da leiba makhoi gi sang manung da tumduna leiringai da Braza tabagi thawdoktu mayok na khibani haina su phongdorakli nungaibab Manipuri gi paw ama mo hapsaramge Delhi Max Hospital Manipuri nupi ama ihan hana positive oikhiba nupi masa adu amung hana mu mahak se test tawbo matamda negative oiram le hairi aduga mahak ka laminaba miyoi mapansu negative oire haina phongdor aduga mahak amung hana mu test tawkhigeni haina su phongdoraki aduga test tawlora matung mahak negative amung hana laklagadi kari tawbo yabagi habdo amung hana khanakigen haina su phongdoknarakli aduga India gi oina COVID-19 ki update masang tang si ayuk phoki oina update masam ta pizarange
confirm oina pura nahankhiba khoi India pumbugi oina lising tara mangaga satret ka kun gomdoi shukre aduga haujuk naraga leiribe active oiribe mi masingna lising tara ga nithoiga satret ka kunthra ga mapan sure aduga phankhiba mi masingna lising aniga chamri ga humfu gomdoi shure aduga sian khiba mi masing sum hingalakli sangwa ga kun muga mathoi shukre myam aduga anau no paulak update pi bangam na hona jarake share ga video se matang asai lusin jarage aduga aina pabda soikhiba lankhiba yorsu myam na ngakpigani